AKAMPAT की Ideal Girls College Relief Camp ta changjafam LOUDUNA LEIRIBA singna masa masagi yumda HANJILHALLU HAIBA demanda Chief Minister ki BUNGALOW PHAOBA KHONGJANG CHANGSHINNABA HOTNABADA IMPHAL East District Police amasung Khongjangloi sing ki Marak ta CHAONA Muknaba Thokhre Manak NAKPADA LEIBA School ki Maheiroi kaya Wantharakpadagi Laikannakhre Thaudok thokliba mafam asigi manak nakna Eastern Ideal School amasung Sambanturam Chauba Memorial English School leiribane School asigi oja singna school timing oibana school manungda angang kaya leiri tear gas amasung smoke bomb na chingba singa do school nakna kapigano haina hanjin laukhe Taudo asina maram oiraga pakhatpa amade smoke bomb amade tear gas na maram oiraga angang kaya Wantharakpadagi Laikannakhre school manungda leiriba angang sing pakhatanaba senabada oja singda ajoba khudongchadaba kaya so mayoknakhe Taudo aduda punna Maheiroi kaya Wantharakkhibage haibage chapchaba report ti hojik faubagi oina phangba leitre adom oinamak ambulance kaya sizinaduna Wantharakhiba angang kaya ado manak nakpa hospital tamna pukhatke school campus nagna asigumba ka henba thong ase chathabiganu haina so maikei kaya digi pen daba phungdoknarakle